Tha tara surakpada Manipur da thokliba Erang asigi matangda ngasi phamliba assembly meepham da chief minister na marik chumba paodam sing thamkhre taranithoi suba Manipur state assembly meepham gi ngasi nini chanba numit ke 0 hour da pukhalakpa wafam amagi paukhum piraduna chief minister and birena hokiba chahi gi me ahum dagi tholakhiba Erang asigi matangda house ki khudong chaba lawraga miyamda paodam ke chief minister na haikiba da maitai bu ST list ta chalhallo haiba demand ka mari lenana Manipur High Court agi order ama tarakhe court order adu tarak padagi hill area committee gi member sing lakhe amade matam khara ngaibina ba hairakhe maduna ekoi khudingmak punna lemina ba ngaktane amana amagi interest sokna ba thabak lengak asina tawroi haina thajaba pikhe court da hapta mari haina matam tharaklabasu sayet naba leiba oibana matam khara loge haijagani haibadage thajaba hill area committee gi mihut sing da Thajabadagi makhoi harau na hankibane aduga amuk all tribal student union Manipur da solidarity rally ama chatkani harakhe makhoi gi leader kharaga pau fauna bada rally adu court na tarakhiba order adubu yaning da ba phongdokpa oina ichamchamna chatpa rally ni harakpadagi yamna fana khaluriba adu lanba oidoribra haiba dudi khangdre hairaduna tholiba Erang adugi matangda Supreme Court Home Ministry CBI NIA fauba yauna tongan ba level da committee sing thamkhre soidana achumba lakane karigidama kanana karamna thon kibano haiba adu loina lakane haike mauna makhachana hai house ki khuthangda miyamda thamninglibadi kanglup amada aranba wakhalonda mangjaunana thaurang tawraga pangthokpa manba Erang da lengaki lanthum miyam gi punsi singnarakani haibadi thajaba thamlude rally haiba si ngasi faubada magi pandamda rally chatnariba ngaktane thogliba thodog asiga mari lenana set ni funitoi semkhre SIT nifunitoi semkhre mihat mipun nupi angang da chathaba crime no chingbaga mari lenana case singda SP dagi tadaba rank na IO oheli aduga atopa SIT singdana DSP dagi taba singna luchingduna thigatpagi thabak chathari haike members singduna pamdragasu hainingdragasu hailnamba yabagi madugi possibility as a government as a leader akoi madusu yengdaba yade aduna kanagumba amada khona direct oina target tokdingai gida behind the screen the kari leibajano kana leibajano karmai tobajano moigi compulsory si kari oibajano moida compel to holiba situation compel to orji kana no kari noise sarai kharai khoi thigat minaba mathok tai aduga forgive and forgiveness matam gi matung ina lakani aduna khoi thoiba thokdok si kanamta gi against nate taseng badi thoiba thokdok si di talai badabi si di sarkar gi against the mali id sarkar gi against the mali adu kramai togana torbung da leijaba adu khundapun dolai thabi da leijaba kaino da koktruk da leijaba praja singi property da attack togino ise masi khwai dagi nungai ta khwai dagi laibak thibani adu imphal manung da su tawriba hoi imphal manung da tawbudu hana imphal manung da hogde imphal manung gi kan khat panate ada tholak pa sin mayam dugi media du da viral social media da viral wera kanda madu dagi retaliatory type da horukhiba poni